Adom being Tabiribasi PK Senen, Potaminasi Community Senen, and Senang Sitam topic, I'll feast another Laut Propa, Miyamgi, Ihou, Ikai, Khumnabani, Havasi Matanga, Kudol Tamjage, Maramadana Miyam, Loy before me and Tabina Vigidama, no PK Senen in my Kedigi Tamjari. Lamdamasigi Oina Yellow missing Ax, Navagi, Amat. Oidabana, Kariguma Sebi as the Parliament passed to the Kibatarabadi, Yellow missing Mutkigadra, Haibagi, Akiba Leramadu, Billasi, Union Home Minister Amit Sahana Parliament, Kanana Putropada, Manipurgi Oinadi ILP system Tanaragani Haina, Lauto Kibisi Sakar, Senate Yellow missing Kananaba, Honari Batodang, Amasu, Manipur Miyamgi sentiment Adu Ikai Khumnabani, Haina, low from Toi. LPSC Sanavatar Badi Lamdam Masigi Yellow missing Mutkidanaba Honabada Karamakhidi Ngak Senbangam Nagani LP Sanare Haidana Ekoi Nuaina Letopodiadri Yellow missing Kanba City Miyamna Sarkar Kutada Tainabuyaro Henamaru Oribadi Lamdam Asida Lady Yellow missing sincerity Amasum commitment Aduni Panayam Kanba Ain Lairabasu Miyamgi sincerity Amazon commitment Laitrabadi Kanaba Mahi Fangloy Nasi Yellow missing Hana Kunda Laita than a Lerambai, Lori Yumpum Kaya, non local sin the Kudum Chanchin Krivasi, Yellow missing Aduna Sel Karada Hena Mikavadagi, Madame the Mazati Gi Oiba Waklon Adu, Mantikna Rubadagi, Torokibanga Tani Adugumba Soy sing. Adugi Mahina, Sarkar Data Shalaga, Maral, Leitok Naba Honabagi, Culture Assiso Tado Kusumi. Handakasu, Ikui Kuidineda, Mizoram da Mizuno Pissing, State Adugi, Yellow missing, Kanjanaba Atopo Kangoki, Mioising, the Yumpam Pandanaba, Punawasak Lomina Kibudu, State Sigi Miyam Natamjaningaini. Masigi Matata Foreigner Egg, Asi, Nintina implement Toba Amasumatari. Masidasu. Sarkar Amasung Miyam Anina Puna Honamida Sangi Singilam the Simusin Natana Labia de Harabasu Makogi Puxel saying the Bakaya Aduna Nasidi Yumtang Nariba Myanmar Amasung Mezoram the Hijalakpa Makoi Makogi Zati Amasung Lon Manaba Mioikaya Amana Singi Mapu Oirakpa Yauri Visisu Yamna Labak Tibani Masina Singi Yelhomis Sing Oina Lejariba Kambu Aduna Fangada Basaktung Adu Ngahaki Oina Zati Yamasung Lon Mane Haiduna Konsinaba Honarobadagi Makoi the Mangzaba Kaya Lakani Habisit Kampam Toi Masisu Sing me Singna Naknasat Pasangi ILPG issue Asina Ama Oikraga Rajaniti Wakal Singi Hainabi Ama Oina Niam Sumna Tamoi saying the Miyamgi Tabak Toriba political party sing Aranba propaganda la na miyam da uhanaba hunaba asisu tokadabani Lamdamasida sahi kya sasan tauramba political parties singna makoi gi leaders singna Manipur manghalamba amasung miyamgi thazaba manghalamba kaya adu makoi gi kokta matam suppaki oina leibana Atopo political party amana thamoi sayengna thabak torokpada makoi da thazaba manghankriba adugumna center leaders singna pirakpa assurance sing lana punaba honaba adusu tokadabani tasengna miyamgi seba tawge haina thorokpa oirabadi rajniti gi akuba miyeng da thabak tawbagi mahutta atopo political party singna torokpa afaba thabak singda appreciation pibasu haigadabani Tamoi sing na tabak tawjariba kaya ngahaki rajnitigi khudong saba lawnaba honabada aran batahanaba honabagi wakhalon khudakta tokadabani lamdam masida ILP Chatnahalakpa han haibagi isu asi ngasi ngarangtagi natte Sanglaba sahi kya miyamna ILP Chatnahalakpa haiba Ihou singda mamangda palamba sarkar singi matam aduda center da nintina convince tawduna Chatnahalakpa honabagi mahutta Who say do not Muslim no main the forward caption do not have Kibage Todok Lake Cravani. Adubo, Handak Miyamna, Sanction Kiba Ihou, Acidity, Aduk Satina Missi Minagi, Oiba Todok, Amate Yokidi. Miyamgi sentiment Adu Kangna, center that Nintina convince Toba, Amasung Ihou Sansilibus Singi losing Busing, Center Gi losing Businga Unhanduna, Unna Pamina do not Kananaba, Matunda. Union Home Minister Amit Sahana Pirakiba commitment Amasung Parliament Tabak Oina Uthorokpasi Sarkar Asibo Matam Supagi Aranba Tahanaba Honariba Political Party Sing Amasu Makoigi favor the Tabak Toba intellectual ni Hijariba Singna Masama Tumti Kaipam Toi Aduna Matungadi Wangang Bada Atopo Singda
moral down tawgadaba mawong da yaiba makai tawdanaba honaba chumi Sarkar sinasu Union Home Minister Amit Shah na ILP Chanahalagani haina Parliament da lauthokre haiduna khongrai niktuna nungaina penthokduna leibisum loi lamdam sidagi yellow missing kannaba haibasi ILP khaktana tana Foreigner Act asisu ningtin implement tawgu sangi Sarkar gi oina mercenary sing sijinaduna yellow miss Saduna lamdam asigi kasin koyada kundariba mitop miyan sa sing khandoktuna maramda hadan kinaba honagadawani Miyamnasu makoigi asoibasing sarkarda tashinbagi mahutta selga mantiknaduna tungda yelhongmisingna wahougadaba amadi mut kinaba thabak amata tawdanaba honaminasi ngasigidamakta PK Senena akanana thamjaba topic asi ngasigi onadi matang aside loisunjanabagi tanjadu lawjarage Manipur imana yaifare longde Manipur being tabikibasing kudimakna Extenen Pothamina Sikamina Siva subscribe to Kobigano Amadi being Tabikiba Kudimak Senen Sigimai Kedi Takasava from Doksari.